अहानबदा यामना मरुओइब अपडेट खरा थमजगे सोशल मीडिया दा दिंगांगलु गांगमैना सीएम ओइरगनि संदोरप एमएलए मसामकी पाउदम सोशल मीडिया दा थगलप पोस्टिंग दा अयहाक थोइना कमेंट पिनिंग दे हाइना दिंगांगलु गांगमैना फोंगदपिरी अदुगा मथंगी अपडेट असना वेस्या लमदम दा एनएसएन के अमसुंग उल्फा आई ना इंडिया की रिपब्लिक डे पांगथोकपा अथिंगबा थमखरे अदुगा यामना मरुओइब अपडेट अमखतंग थमजरमगे सेंटरना कुकीजो ग्रुप के सेपरेट एडमिनिस्ट्रेशन टेरिटोरी की डिमांड रिजेक्ट तौरखरे हाइना सोशल मीडिया दा यामना कन्ना वायरल ओइरगली हिटलर की मतुंगदा ख्वाइदगी मपांगल कनबा लानमी टेंगोल सेंगबनबा जर्मन की चांसलर ना थौरांगथ्रे हिटलर की मतुंगदा ख्वाइदगी मपांगल कनबा लानमी टेंगोल सेंगबनबा जर्मन की चांसलर फेडरिक मर्सना थौरांगथ्रे हाइना फोंदोरकली पनबा याबदी मालेम की अनीसुबा लानजाव की मतुंगदा जर्मन मतम सांगना लानमी सेंगबत सागतपगी थबकतगी लापथोकनबा लेखिबनी अदुबो हौजिकती मालेम की ख्वाइदगी मतिक मयाई लेबा लानमी की टेंगोल अमा सेंगबनबा जर्मन गवर्नमेंट ना होनरखिबनी जर्मन गवर्नमेंट ना हौजिक लेबा असिगी नहासिंगदा लानमी अमा ओइना सरुक यारकनबगी थौना हापा ओइना था अदुदा अमदा लाख 2.5 लोम पीनबगी ऑफर फाव तौखरे थौरांगसिंग असि जर्मन रशिया की अकीबा लेरकपदगी पाइखलखिबा थौरांग अमनी अल जजीरा की रिपोर्ट असगी मतुंगिना जर्मन गवर्नमेंट लेबा असगी चही 19 सुरबा नहासिंग मिलिटरी दा तंगाई फदना सरुक यानबा अपील तौखरे बुंडेसवेयर की मिलिटरी की हिस्टोरियन अमसु ओइरिबा टिमोग्राफ ना फोंदोरखिबदा जर्मन लेबान हंदक पाइखलखलिबा थौरांग असि अनीसुबा लानजाव की मतुंगदा अहनबनी हारी F-35 अमदी लान की जहाज यौरखरे ताबदा ईरान सु थौरांगखरे अमेरिका की फाइटर जेट F-35 अमदी लान की जहाज यौरखरे ताबदा ईरान सु लान की जहाज अमदी फाइटर जेट सिंग डिप्लॉय तौदुना लान की थौरांग तौबा होखरे हाइना फोंदोरखली रिपोर्ट असगी मतुंगिना अमेरिकाना ईरान तमना थौजिलखरबा USS अब्राहम लिंकन कैरियर स्ट्राइक हाइना खंगनबा जहाज असि लान की दमक्तदी यामना तमथीबा खुलाई मखल अमनी जहाज असि फुटबॉल ग्राउंड मुक चावबा फाइटर जेट अमदी मिसाल यावना लान की खुलाई मतिक जाना यावरबा जहाज अमनी जहाज असि ईरान की मायोक्ता सिजिनदबसु याई मरमदी लान की अते अतोपा जहाज कया ईरान तमना चंगसिनखरे हाइना डोनाल्ड ट्रम्पना फोंदोरखरे एक्सपर्ट सिंगना फोंदोरकपगी मतुंगिना अमेरिकाना ईरान सोइदना लंदारगनी हाइबगी खुदम चांगदम कया फोंबा ngamle ईरान सो अमेरिकाना मिसाल अमबु हे कापसिलक्लबदी लंदारकपनी हाइना लौरदुना चपचाना खुद हंदुना लंदागनी हाइना लाउथोरखिबसु लेख्रबनी रिपोर्ट असगी मतुंगिना अमेरिका की लानमीसिंग ईरान की माइकई तमना टोन 1,32,000 रोंगी हार्डवेयर पुदुना मिडल ईस्ट तमना लाखरे ईरान सो अमेरिका दा नोंजरे हाइबगा लोइदना ओमान अमदी फारसी की समुद्र की लमसिंगदा ईरान की फिराल थेट पलान की जहाज कया डिप्लॉय तौदुना थमखरे हौजिक ओइरिबा फिबम असि अमेरिका अमदी इजराइल लेबा अनिना ईरान की मथक्ता अचौबा मओंगदा लंदानबगी थौरांग अमा पाइखलक्पा माली हाइना एक्सपर्ट सिंगना फोंदोंनरकली ममांग चही की दिसंबर 19 इजराइल के प्राइम मिनिस्टर बेंजामिन डोनाल्ड ट्रम्प दा ईरान दा लंदानबगी स्ट्रेटेजी प्लान पिसिनखरे हारी अलेंगी ख्वाइदगी तमथीबा येकनबसिंगना थुगाइबा ngamlaroidauba मिसालगी लिस्टा इंडिया की मतिक मयाई लेरबा अग्नि 5 सु यावरकले मालेमगी ख्वाइदगी तमथीबा येकनबसिंगना थुगाइबा ngamlaroidauba मिसालगी लिस्टा इंडिया की मतिक मयाई लेरबा अग्नि 5 सु यावरकले एडवांस ओइरबा लॉन्ग रेंज की मिसालसिंग चाउखुटलबा लेबाकसिंगना लेपलैतुना सादुना पुथोकनरकली हौजिककी मतमदा सोकनरिबा लान असि थाइनगी मतमगी लान अदुना ट्रे टेक्नोलॉजी अमदी मॉडर्न वारफेयर की लान की मतमनी मरम अदुना मतिक मयाई लेरबा मिसालसिंग पुथोकनरखिबनी मालेमगी ओइना ख्वाइदगी मतिक मयाई लेरबा येकनबसिंगना कापथदुना थुगाइबा ngamlaroidauba मिसालसिंग अदुदी रशिया के RS-28 सु अमनी रशिया की मिसाल असि किलोमीटर 18,000 हेना साना कापा ngamba टोन चनी रोम लुम्बा मिसालनी लोइना चाइना की DF-41 हारिबा मिसाल असिसु किलोमीटर 15,000 रोम साना कापा ngamba मखलगी मिसालनी अमेरिका अमदी ब्रिटेन अनिना पुन्ना साबा ट्रेडन 2D5 मिसाल असिसु किलोमीटर 12,000 रोम साना कापा ngami इंडिया की अग्नि 5 मिसाल असिसु किलोमीटर 9,000 लोम साना कापा ngamba पुंगदा किलोमीटर 30,000 हेना यांगबा पाइबा ngamba मिसालनी रशिया की अवनगार्ड हाइपरसोनिक ग्लाइड वेहिकल मिसाल असिसु किलोमीटर 3,000 लोम साना कापा ngami लोइना चाइना की DF-17 मिसाल असिसु किलोमीटर 2,500 रोम ngami मिसाल असि चाइना ना इंडिया जापान अमदी साउथ कोरिया की अरापगी येंगलगा अखन्नना साखिबा मिसाल अमनी रशिया के KS-47M2 किंजाल मिसाल मैक 10 की स्पीड ता पाइबा ngamba मिसाल मखल अमनी लोइना रशिया की 3M22 जिरकॉन अमेरिका की हाइपरसोनिक वेपन नॉर्थ कोरिया की हवासोंग 18 हारिबा मिसालसिंग असिसु मालेमगी ख्वाइदगी मतिक मयाई लेबा तमथीरबा मिसालसिंगनी हारी मेडिकल एंट्रांस एग्जाम दा फेल ओइबदगी मखोंग कक्थचदुना डिसेबिलिटी कोटा दा सिट फंगनबा होनरमले उत्तर प्रदेश की खालिलपुर खुंगंगदा लेबा सुरेश भास्कर 19 कौबा मेडिकल एस्पिरेंट अमना लेबा सिगे चौबा मेडिकल एंट्रांस एग्जाम ओरिबा नेशनल एलिजिबिलिटी कम एंट्रांस टेस्ट
NEETUGꯅ anirak mai pakpa ngamdabadagi disability ki quota medical college amada MBBS tambagi seat fangnabagi masa matomta yet thangba khong kakthatchaduna disability certificate tanthoknaba honaramni hari. Agency ki pauna phongdorakpada Suraj Bhaskar na mahangna tumningaida sakhangdaba miyoi kharana mahakpu hanaba honaramni haiduna Janpur Police Station da wakalakhi wakat aduda Surajna sakhangdaba miyoi sing aduna mahaki yet thangba khong kakthatlamle hari wakat asigi matungina police na thiba humbagi thabak chathabada Suraj ki yet thangba khong kakthatki haibagi evidence mapung phana phangkhidabada natana thawong adu masa matomta tawzakhibani amasung MBBS admission fangnaba tawkhibani haiba khangmangamlakhibani Police na thiba humbagi thabak chathabada Suraj Bhaskar gi diary da kumja 2026 ta HMBBH Dr. Oigani amasung khongkhut kakhatpa haiba wafam asi panduna note kaya iramba thengnaki diary asi fanglaba matung police na wahang paun tawbada Suraj NEETUG anirak mai pakpa ngamdraba aspirant amani haiba khangmangamki masida natana Suraj na mahaki mayumda sakangdaba singna khong thong namkhaiduna changlaki haiba wafam adugi evidence su fangkhide makhata na thijinkibada police na yumgi akoibada syringe amasung anesthetic drug recover tawbangamki makhata na wahang paun tawbada asengba khanglaba matung Suraj na kaktat chakraba makhong adu recover tawnaba honabada hojik phawagi oina dingamkhide hari Suraj asi makhutta minor disability ama leibana mamangda disability certificate tanthoknaba honakhiba leikre adubu mahaki disability adu mathau taba limit yau dabadagi certificate fangkhidabani Suraj na makhong adu grinder machine sizinaduna kaktat chakibani hari US amasung Iran gi marakta umkhatnaba wangkhalakpadagi flight kaya mathau lepkre US amasung Iran gi marakta umkhatnabagi chang wangkhalakpaga loinana khuthongnabagi phibam lakpadagi chaksin thawang lokhatpa oina maru oiba international airlines sing Middle East ta mathau tawba lepkre Das Airlines KLM amasung Air France na Dubai yauna Middle East ta panthungpham oigadaba makhoi flight service sing matam kharagi oina lepnaba pautak pikre News agency APF ta Air France na phongdokhibada Middle East ta hojik tholiba thodok bathok sing asidagi chaksin thawang lokhatpa oina Dubai da mathau tawgadaba flight service sing lepnabagi fire fadu lokhibani Das Airlines KLM na su broadcaster NOS ta thamlakiba warul amada Iraq, Iran, Israel amasung Gulf ki tongan balaibak singi airspace ta changliba makhoigi flight sing mathau lepnaba su khangan kre hari US ta mapuroi bana Indian nupi marimata ahum kaptuna hatkre US ki state Georgia da imung manungi khatnaba amada Atlanta ta Indian mission adugi matung ina nongmai kapagi thawdo amada sikhiba singi manungda Indian national ama yaukre Lawrence Bilay City da thaudok thokpa matam aduda yum adugi manungda angang ahum leiringai da Iraqi anganba ayukta nongmai kapa aduda miyoi mari sikhi Atlanta da Consulate General of India na nongmai kapa gi thaudo aduda awaba phongdokre nongmai kapa miyoi adu fare amasung wahauraba imung aduda pangbe yaba mateng pumnamuk pangli nongmai kapa miyoi adu Atlanta gi Bijoy Kumar 51 ni haina saktakre thaudo aduda lekhidaba sing adudi Bijoy Kumar gi nupi Dimu Dogra Nifuguhumdoi Gaurav Kumar Kuntraga Humdoi Nidi Chander Kuntraga Taret amasung Haris Chander Kuntraga Nipani nongmai kapa hurakiba matam aduda mafam aduda angang ahum leikhi makhoi masamang akthok chanaba angang sing aduna lotuna leikhi haina police official sing aduna haikhi angang sing adugi manungdagi amana 911 da telephone tawnaba honnaduna officer singbu minute kharagi manungda mafam aduda thunglaba ngamhanduna maroiba ipau pirakhi haina investigator singna haikhi angang sing adu asoyangam thokhidre amasung imungi miyoi amana lokhatkre ingi nonglai nungsina maram oiraga miyoi crore taraga mari awaba nangkre America gi mafam ayambada ungi akanba nonglai nungsina maram oiraga miyoi crore taraga mari rom chauna awaba mayoknabaga loinana flight service lising ni panrom su cancel tawkre habi report asigi matung ina America gi mafam ayambada ungi nonglai nungsit asina maram oiraga pak sana manghanta khanbaga loinana ingbagi changsu yamna hengalakre hauze American gi transporter gi thabak thoram singda su ayat apan pi baga loinana plane amadi train gi service sing su pak sana cancel tawrakhibani America gi lamayam bada lakadoriba numit kharani asigi manungda ungi nonglai nungsit pak sana lakpa yabagi fibamda leibana chaksin thorang kaya su lakhot hankre hari Pakistan gi luhongpham amada masa sijaduna bom pokai hanbada miyoi tare sikre kunga manga sokre Pakistan gi Khyber Pakhtunkhwa province da luhongpham amada masa sijaduna bom pokai hankibada miyoi tare sikre kunga manga na so apan nangkre haina police na phongdorakre ngarang province adugi dera Ismail Khan district da luhongbagi thoram amada masa sijaduna pokai hanbada peace committee member gi yum yauna Chauna amang ta thon ki haina su police official singna phongdoki masa sijaduna bom pokai hanbagi thawdo adu district adu da leiba Pakistan lengakta sogatpa community leader Nur Alam Mesud ki yumda thokhibani hari miyam tinba mafam adu da khangaudana bom pokai rakhiba adu da miyam mi paina ki baga loinana
Ate akai amasung inai kayana mafam adu pumchai chaiki luhongba lakliba miyamna luhongbagi harau tayambaga loinana jagoi isai pangthuklingaida khangaudana mapangal kallaba bom pokhairakpadagi yum adugi yumthak adu chauna amanta thohanki. Official singna phongdorakpa matung ina sikraba miyoi sing adu lengakta chungjarakhraba hanagi militant singni asiba amasung soklaba miyoi sing adu manangnakpa hospital da pukhatuna ahanba layeng chathagi soklaba miyamgi marakta kaya amadi ka hena so open nangki haina so official singna phongdoraki bom pokai henbagi thawdo adu hojik fawbagi di kanagumba lup amata na makoina tawbani haina phongdorakpa leitragasu thawdo adu tayari Taliban Pakistan TTP gi militant singna chathaba oiramgani haibagi chingnaba phongdoknaki chahi kaya rom asida TTP militant singna Pakistan na masing thingamdaba landa kaya chathaduna lakibani tha asigi ahobadasu province asigi Banu district ta khulai paiba singna peace committee gi miyoi mari hatkibasu leikrabani mamang chahi gi November dasu khulai paiba singna province asida laiba peace committee gi office ta landa duna miyoi tare su hatki. Indonesia da chingning khaibadagi miyoi tare sikre kaya amana thiba khangdre Indonesia gi West Java province ta laiba West Bandung region da chingning khairakpagi miyoi tare sikre kaya amana thiba khangdana leiri haina local official singna phongdokre. Mi kanba amasung tengbang piba team singna thawduk thokpham aduda changsinduna chingning khaibagi awaba taraba kayada mateng pangbagi thabak chathari Indonesia gi disaster mitigation agency gi wangangloi Abdul Muhari na thamlakpa warol amada chingning khaiba na maram oiduna miyoi kaya thiba khangdana leirakhiba adu masing hengalakpa yari lengaki makhada leiba tungan rescue team singna thawduk thokpham aduda paksana thiba humba amasung mi kanbagi thabak chathari Indonesia gi pauche ama oiriba Compis na thamlakpa warol amada chingning khaiba adu West Bandung da laiba Pasir Lagu village ta chauna khudong thiba mayok nahankibani West Bandu da laiba Mount Burangrang dagi safu kallaba ising amasung laibak sing chentharakpana khungang adu da laiba yum kunthra rom Nscn ki tumlingegi matamda laibak thiba thawdo adu thokhibana khudong thibagi chang wangkhalakibani hainasu Compos na makatana phongdoki Indonesia gi Armed Force Regional Disaster Management Agency volunteer amasung mafam adugi khunja singna khudakki oina mi kanba amasung tengbang pibagi thabak paikhatki local police ki chief AY Yogaswara na chingning khaiba adu chauna ichau thokpana ohelakibani hari hena pamdaba thodok sing thoktanaba local authorities singna mafam aduda leiriba miyoi singbu safagadaba mafamda thangdok hankhre hari chingning khaiba aduda hector Kuntra rongi lam chauna amangata thon kisu hari China na military official ani gi mathakta thigatpa hokre China lengang na awang bathakta lariba Chinese official ahum national legislature dagi tanthokraba tha amagi matungda makok thongba official ani gi mathakta laiba adugi chana kanglon khongoi nei haibagi maralda thigatpa hokre China gi defense ministry na thadorokpa cherol amada laiba adugi matik mei leraba central military commission gi senior vice chairman amasung atopa makok thongba official amagi mathakta thijinba du hokhibani hari defense ministry na makhata na thamlakhibada thigatpa hokiba makok thongba official ani adu Jang Yauji da amasung Liu Ko John Di kauba makok thongba official singni makhoi ani na laiba ki chana kanglon amasung logi mayakta laibagi damak chairak pinaba thijinba hokibani